Imphal-dagi hauraga Manipur pumbada palaknaba thaurang haurakliba smart parallelized meter gi matangda aranba pau sandokpiganu haina Manipur State Power Distribution Company Limited ki General Manager na phongdorpa wafam khatang yaureza wafam si koigi smart meter sina paisa hena consume tawi haibagi lana sandokpa matangduni adubu koigi General Manager gi site gi Pukhalakliba wafam di koigi MSPDCL gi se energy counting improve tawnanaba aduga billing transparency lehenanaba gi khongthangni haiba wafam duneza steps ida kari habini Madhya Pradesh ta Uttar Pradesh ta koigi smart meter gi matang sida iho chawam le smart meter si bill yam chaba aduguma meter ne na iho chawam le khoi first ta Manipur Power Department na Huji paliba secure meter se paisa mayam changa palakanda secure meter se bo mapung phana leitadana piba ngamdriba matam sida another investment ama tawraga smart meter pan se kari khudong chaba leidana tawrino budget to kyam leiraja no paisa to karai dei kai toi atopa development da sinaba yada bajala meter reading gi problem ji Manipur praja mayam da ngasi bawda leite ai tare hosi pawdi leite ado MSPDCL na miyam da uting eba potse kari no hai bisi MSPDCL na seng dopong tuwe MSPDCL sina akoi Manipur sida hana leiriba paliba secure meter sing je mapung phana panba loirabra data ama moina miyam da upam toi aduga secure meter si kadai wai da soibadagi moina smart meter si panaba mo honare ino pal matam gi palak mantri na matam mi palakpa power gi managing director na magi meeting da thika pina bo honabada meter sindok sinjin toba wire anjan sindokpa leba ki chakhot na to bona to ko nasai gi thika subo ya ba hadi samna da nongju pantha manak ta koilas anjan tharak pa je ko hadi ngasai samna da koilas sa ji chai ani na traga ahum di mana maintenance thika dar do na pubam thok pane company do na ko adu tok do bida hanjan paisa kai thok gi culture ma khoi gi state sida adu gum lei hai tare power department su adu gum mong da same angle da chathabra hai bagi chingna base Manipur miyam da leita banate power department sina sugum thabak ama chathage hai tar gadi hana secure meter sing si gi asoi ba sing do miyam gi complaint kyam lakhre secure meter paliba miyam sidagi moida kari complaint lakhre karamba makhan gi complaint lakhre aduga smart meter sina secure meter sing sidagi kari ahen ba pot yauri no only meter do yengda nuaina bni paisa chapur yengma nuaina bni si tongnam ni adu tongnam ni na haiga heavy investment ama hana gi paisa thadagi miyam je loisallaga muthala kanda anu bo paisa ama invest tawraga miyam gi paisa taxpayer money moi precau de lana chapadi nate taxpayer money si moina lan na season ga magi mi da thika pibe yana ba mong da tawbane ha je aidi adumaina thamjai hai tare ko aduna Power Department na ngan tawgiba program sing Power Department gi sida sengdok cherol jida moi anuba meter se pan basina si phagani ai ba khaktane ba yauri je ari ba meter sina kari soibadagi anuba meter pan bagi dakar lai no hai je miyam gi karamba complaint MSPDCL ka khana gi ba sauna gi ba secure meter sing je lawthoga phutalaga si phatte gaina haire khiba kyam yaurage hai je hana MSPDCL sina sengdokpam thoe ba adui matungda sigi investment je tawpa matamda Power Department na masa mathana tawjagibra secretary gi pass tawbra karamba chief minister gi matamna tawbano karamba power minister matam tawbano aidu madu khangma ma thoi miyam na ko aduna hojik se ai gi wakhan da su secure meter se problem ka su lei taw male aduna anu ba investment na tawraga paisa mayam tadaraga yum da survey ga chanandana adugi paisa ga pidana tolop ka pingam dringai da moina tawri se pura ngakpam ne na ai sumain tawjai thaga chari oja